ꯃꯥꯏꯀꯦꯜꯅ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯀꯅꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯦꯂꯤꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯒ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯑꯦꯂꯤꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯅꯕ ꯀꯦꯐꯦꯗꯣ ꯑꯗꯨꯗ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯎ, ꯅꯠꯇ꯭ꯔꯕ ꯑꯩ ꯏꯊꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯦ ꯈꯪꯉꯨ"꯫ ꯃꯥꯏꯀꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯍꯜꯂꯝꯃꯤ: "ꯀꯔꯤꯒꯨꯝꯕ ꯑꯩ 9:01 ꯌꯧꯔꯛꯄꯗꯤ? ꯅꯪꯅ ꯁꯥꯎꯕꯗꯣ ꯎꯅꯕ, ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ, ꯅꯪꯅ ꯁꯥꯎꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ"꯫ ꯑꯦꯂꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯍꯜꯂꯛꯏ: "ꯌꯥꯔꯣꯏꯀꯣ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯔꯛꯀꯗꯕꯅꯤ"꯫ ꯃꯥꯏꯀꯦꯜ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯏꯀꯦꯜ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯝ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯏ ꯇꯥꯕ ꯑꯃꯗꯤ ꯃꯁꯝ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯑꯦꯂꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ: "ꯑꯩꯗꯤ 9ꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯏꯀꯣ, 9:01 ꯌꯧꯔꯛꯇꯣꯏꯅꯦ, ꯅꯪ ꯁꯥꯎꯅꯕ ꯔꯦꯗꯤ ꯂꯩꯔꯝꯃꯨꯀꯣ, ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕ"꯫ ꯃꯥꯏꯀꯦꯜ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯦꯐꯦ ꯑꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯅ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯀꯦꯜ ꯑꯦꯂꯤꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯉꯝꯗꯦ꯫ 9:01 ꯍꯦꯛ ꯇꯥꯕꯒ ꯑꯦꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯦꯂꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯑꯦꯂꯤꯗꯗꯤ ꯀꯧꯔꯝꯗꯦ꯫ ꯑꯦꯂꯤꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯐꯝꯕꯒ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯖꯔꯝꯕ ꯑꯦꯂꯤ ꯃꯥꯏꯀꯦꯜ ꯍꯦꯛ ꯎꯕꯒ ꯁꯨꯛꯇꯣꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯪꯅ 9:01 ꯌꯧꯔꯛꯏꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯉꯥꯏꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯣ"꯫ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: "ꯑꯩ ꯉꯁꯥꯏꯅꯕꯨꯗꯤ ꯂꯥꯛꯑꯦ, ꯑꯗꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯦ꯫ ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅ ꯆꯪꯉꯛꯄꯅꯦ, ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ, ꯁꯤꯕꯨ ꯑꯝꯇ ꯁꯥꯎꯔꯛꯑꯣꯕ"꯫ ꯃꯗꯨꯗ ꯑꯦꯂꯤꯅ ꯍꯥꯏꯔꯛꯏ: "ꯉꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒꯤ ꯄꯩꯁꯥꯁꯦ ꯅꯪ ꯂꯣꯏ ꯄꯨꯊꯣꯛꯀꯗꯕꯅꯤ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯕꯒꯤ"꯫ ꯃꯥꯏꯀꯦꯜꯅ ꯀꯦꯛꯀ ꯌꯦꯔꯨꯝꯒ ꯆꯥꯒ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜꯅ ꯄꯩꯁꯥ ꯊꯤꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇꯨ ꯁꯠꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯂꯤꯅ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ: "ꯄꯩꯁꯥ ꯄꯥꯏꯀꯣ ꯃꯤꯗꯤ"꯫ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ: "ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤꯅꯦ ꯏꯕꯦꯝꯃ"꯫ ꯄꯩꯁꯥ ꯊꯤꯔꯝꯂꯒ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯈꯨꯠ ꯁꯝꯅꯔꯒ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯦꯐꯦ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯏꯉꯩ ꯑꯦꯂꯤꯅ ꯐꯤꯔꯣꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏ: "ꯇꯥꯕ꯭ꯔꯣ ꯍꯦꯔꯣ, ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯦ, ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯝꯇ ꯌꯦꯡꯖꯕ"꯫ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ: "ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯅꯪꯅꯒ ꯁꯦꯠꯇꯣꯔꯛꯑꯗꯤ ꯑꯍꯤꯡꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯔꯛꯇ ꯊꯥꯖꯅ ꯉꯥꯟꯕꯒꯨꯝꯅ ꯉꯥꯜꯂꯅꯤꯕꯨ"꯫ ꯑꯦꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯍꯣꯏ ꯍꯣꯏ ꯀꯄꯤ, ꯅꯪ ꯁꯩꯔꯦꯡ ꯏꯕ ꯌꯥꯝ ꯍꯩꯔꯅꯤ"꯫ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯦꯂꯤꯅ ꯗ꯭ꯔꯦꯁ ꯈꯜꯂꯝꯃꯤ꯫ ꯃꯥꯏꯀꯦꯜꯅꯁꯨ ꯑꯦꯂꯤꯗ ꯆꯥꯟꯅꯒꯗꯕ ꯗ꯭ꯔꯦꯁ ꯀꯌా ꯑꯃ ꯈꯟꯕꯤꯔꯝꯃꯤ꯫ ꯑꯦꯂꯤꯅ ꯇ꯭ꯔꯥꯌꯦꯜ ꯔꯨꯝꯗꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯀꯦꯜꯅ ꯑꯦꯂꯤꯗ ꯑꯁꯨꯝꯅ ꯂꯛꯅꯔꯝꯃꯤ: "ꯑꯥꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯅꯪꯁꯦ ꯄꯥꯝꯃꯤ, ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯕꯤꯔꯛꯎꯔꯣ"꯫ ꯑꯗꯨꯗ ꯑꯦꯂꯤꯅ ꯃꯥꯏꯀꯦꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯁꯤꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ: "ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ"꯫ ꯃꯥꯏꯀꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯄꯥꯒꯁꯨ ꯄꯥꯈꯠꯂꯤꯌꯦ". ꯑꯦꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ: "ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯦ ꯃꯤꯅ ꯂꯧꯈꯤꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤꯅꯦ, ꯑꯩꯗꯤ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯍꯟꯗꯣꯏꯅꯦꯅ ꯑꯁꯥ ꯇꯧꯔꯤꯅꯦ"꯫ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯦꯂꯤꯅ ꯄꯩꯁꯥ ꯊꯤꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ: "ꯀꯩꯅꯣꯍꯦ, ꯁꯤꯗꯤ ꯑꯩꯅ ꯊꯤꯒꯗꯧꯅꯦ, ꯅꯪꯅ ꯊꯤꯒꯗꯧꯁꯨ ꯅꯠꯇꯅ, ꯑꯩꯅ ꯄꯥꯏꯔꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ"꯫ ꯑꯦꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ: "ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯊꯝꯖꯜꯂꯣꯕ, ꯁꯤꯗꯤ ꯑꯩ ꯇꯧꯔꯒꯦꯕ, ꯅꯪꯒꯤꯗꯣ ꯌꯥꯝ ꯂꯣꯏꯁꯟꯒꯅꯣꯕ"꯫ ꯍꯥꯏꯔꯝꯂꯒ ꯑꯦꯂꯤꯁꯨ ꯄꯩꯁꯥ ꯊꯤꯔꯝꯂꯒ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯋꯥꯔꯤ ꯁꯥ ꯁꯥꯅ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯦꯗꯔꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯗꯕ, ꯅꯣꯡꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯪꯗꯕ ꯆꯞ ꯆꯥꯕ ꯋꯦꯗꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏ: "ꯋꯦꯗꯔ ꯑꯁꯤꯗꯤ ꯆꯞ ꯆꯥꯔꯦ, ꯏꯕꯥꯅꯤꯒꯤ ꯃꯨꯗꯀ ꯆꯥꯟꯅꯗ꯭ꯔꯣ"꯫ ꯃꯗꯨꯗ ꯑꯦꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ, ꯅꯪꯅ ꯅꯣꯡꯃ ꯑꯁꯪ ꯑꯃꯥꯟꯅ ꯄꯤꯛ ꯊꯟꯕ, ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯅꯤ ꯍꯥꯏꯗꯣ, ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯨꯕꯤꯗꯣꯏꯅꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯕꯨꯂꯤ ꯑꯗꯨꯝ ꯇꯧꯋꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯨꯂꯤ ꯇꯧꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯄꯨꯗꯣꯏꯅꯦ"꯫ ꯑꯦꯂꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ: "ꯏꯁ, ꯑꯗꯨꯗꯤ ꯅꯪ ꯑꯩ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯔꯔꯣꯏ ꯍꯥꯏꯔꯣ"꯫ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ: "ꯄꯨꯔꯔꯣꯏ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯦꯗꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦ"꯫ ꯑꯦꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ: "ꯅꯪ ꯑꯩꯒꯤ ꯇꯦꯗꯤ ꯄꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯍꯦꯛ ꯄꯥꯏꯔꯝꯃꯕ ꯏꯕꯥꯅꯤ ꯂꯣꯏꯅꯔꯦ ꯈꯪꯉꯣ"꯫ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯏꯁ, ꯁꯥꯎꯕꯤꯁꯨ ꯇꯧꯔꯤ, ꯁꯥꯎꯔꯛꯈꯣꯅꯦ ꯁꯥꯎꯔꯛꯈꯣꯅꯦ, ꯈꯔ ꯌꯥꯝ ꯁꯥꯎꯔꯛꯑꯣ, ꯑꯩꯗꯤꯅꯦ ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯀꯌꯥꯗ ꯅꯤꯡꯊꯤꯔꯦꯅ ꯌꯦꯡꯉꯣ, ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯁꯥꯎꯔꯒ ꯂꯩꯔꯛ ꯇꯥꯔꯗꯤ
ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯅꯤꯕꯨ, ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗꯧ ꯃꯥꯟꯗꯦꯕꯨ꯫ ꯑꯦꯂꯤꯅ ꯈꯨꯝꯃꯛꯏ, ꯁꯥꯎꯕꯤꯔꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯁꯥꯎꯕꯒ ꯍꯩꯖꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯌꯨꯝ ꯍꯟꯅꯤꯡꯗ꯭ꯔꯤ, ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ꯫ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤꯔꯣ? ꯑꯦꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯌꯥꯏ, ꯑꯗꯣ ꯂꯝꯕꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯁꯨ ꯂꯩꯈꯤꯁꯦ꯫ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯛ ꯑꯃꯗ ꯋꯥꯔꯤ ꯁꯥꯅ ꯐꯝꯂꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯦꯂꯤꯅ ꯈꯨꯝꯃꯛꯏ, ꯍꯔꯥꯎꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯃꯤꯟꯅꯔꯦ, ꯗ꯭ꯔꯦꯁ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯔꯦ, ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯌꯥꯍꯧ ꯊꯦꯡꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯦ꯫ ꯑꯦꯂꯤꯒꯤ ꯃꯅꯥꯇꯣꯟꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔ ꯄꯛꯄꯗꯨ ꯎꯕꯗ ꯃꯥꯏꯀꯦꯜꯅ ꯃꯈꯨꯠꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯦꯂꯤꯅꯁꯨ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯦꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯩꯕꯨ ꯁꯥꯎꯒꯦꯕ꯭ꯔꯥꯅꯦ, ꯀꯥꯏꯗ ꯁꯥꯎꯔꯒꯦ? ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯄꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯅꯪꯅ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯍꯦꯛꯇ ꯎꯠꯂꯛꯑꯒꯗꯤ ꯅꯪꯁꯦ ꯁꯥꯎꯕ ꯃꯥꯟꯕ, ꯑꯗꯨꯏꯅꯤꯗ꯫ ꯑꯦꯂꯤꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯃꯥꯏꯀꯦꯜꯒꯤ ꯄꯥꯝꯕꯣꯝꯗ ꯍꯥꯏꯐꯦꯠ ꯇꯞꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯁꯨ ꯃꯃꯥꯏ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯉꯛꯄꯗ ꯎꯕꯗ ꯑꯦꯂꯤꯅ ꯏꯀꯥꯏꯔꯗꯨꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯝꯃꯤ, ꯃꯤ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯉꯛꯏꯁꯦ ꯅꯪ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯑꯗꯤꯅꯦ, ꯅꯪꯒ ꯑꯩꯒꯁꯦ ꯃꯇꯩ ꯃꯅꯥꯎꯅꯦ ꯈꯪꯒꯗꯣꯏꯅꯤ꯫ ꯑꯦꯂꯤꯅ ꯃꯥꯏꯀꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯊꯔꯕ ꯃꯇꯨꯡꯗ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥꯅꯦ ꯀꯥꯏꯅ ꯆꯥꯕ ꯌꯥꯝ ꯇꯞꯄꯦꯍꯦ, ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯁꯠ ꯆꯥꯁꯜꯂꯣ, ꯃꯍꯤꯗꯣ ꯂꯣꯏ ꯂꯥꯡꯊꯣꯛꯄꯅ ꯍꯥꯜꯂꯅꯤ, ꯅꯈꯨꯠꯇ ꯄꯨꯡꯇꯩ ꯇꯩꯔꯅꯤꯌꯦ꯫ ꯑꯦꯂꯤꯅ ꯃꯥꯏꯀꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛꯀ ꯉꯥꯊꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯐꯝꯁꯤꯗ ꯏꯕꯥꯅꯤ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯥꯏꯀꯦꯜꯅ ꯈꯨꯝꯃꯛꯏ, ꯌꯥꯏ, ꯑꯗꯣ ꯏꯕꯥꯅꯤ ꯁꯤꯗ ꯇꯦꯟ ꯑꯃ ꯁꯥꯔꯁꯦ, ꯑꯗꯨꯒ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯂꯤ ꯌꯨꯝ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗꯁꯨ ꯋꯥꯔꯤ ꯁꯥꯅ ꯉꯥꯏꯍꯥꯛ ꯕꯁ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯕꯁ ꯑꯗꯨ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯁꯤꯠ ꯊꯪꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯕꯁ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯅ ꯀꯨꯝꯊꯒꯗꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯁ ꯑꯗꯨ ꯈꯥꯝꯂꯦ, ꯃꯔꯝ ꯑꯁꯤꯅ ꯑꯦꯂꯤꯁꯨ ꯀꯨꯝꯊꯔꯒꯦ ꯍꯥꯏꯅ ꯃꯥꯏꯀꯦꯜꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯁꯨ ꯕꯁ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯦꯂꯤꯅ ꯀꯨꯝꯊꯈꯤꯕ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯕꯁꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯕꯁ ꯑꯗꯨ ꯇꯣꯡꯉꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫